ngasi gi maroi ba pauda hidak oina sizina ba ya ba kanara ba panbi sing loktuna semitlon phagatna na ba hotna minerasi haina health minister L Zenjakumar na phongdokre Imphal More lambi paring sembana maram oirga Imphal dagi More chatpada supnatagi pung 3 khak sanglamba adu hojikti pung 6 hena changle Amadi Manipurda tangna phangba orchid makhal manga mutkiba yana leire Kurumjari Times of Manipur gi numidangi pau mityang tabiriba singbu Bidyapati mayang lambamna taram okchari hauzik pau sandokna pizari Numit marini chupna chatharakhiba Aroga Fair listing taranipan ngasi Palace Compound leiba City Convention Center na loisinkhre Directorate of Ayush State Medicinal Plants Board amadi State Ayush Society Manipur na punna sinduna pangthokhiba ahanba fair adugi loisinbagi thoramda Health Family Welfare amadi Ayush ki Minister L Zenjakumar na Manipur da hidak oina sizinaba Yana kanaraba mamal lairaba panbi kaya lay popi amadi ganja lokpagi mahutta asigumba hidak oina sizinaba yaba tangna phangba panbi sing loktuna semitlon phagatna na ba hotna minaningi haina su makna panki mache amadi horaga mache nani pala punjulaga in its totality madi yang bukan dei ayus akoi no hotne ba chang si ba hotna mayama thawai happy raba adu bidar ge di 5 years Madu kamadu ayuse masih acho makhi improvement naman lahi adu maju lahi ba na hayuse masih ay kapti ki vision nati minister am ki vision nati government ki vision nati masih it should be the vision of each and every one of us Ayush ki Union Minister Independent in Charge SY Naik na Kwakathal Konjeng Laikai da hangdoklamba phamung tara thaba Ayush Hospital gi matang da paluduna Minister Zenjakumar na makhatana center gi maikai dagi Manipur da Ayush Sakhotnanaba angam mathakta hotnaragani haibagi thajaba pirakle election code of conduct na laktringai da report pikhatnanaba hotnaragani haiki Honorable Minister and to the Imphal More lambi paring sembana maram oiraga Imphal dagi More chatpada supnagi pung 3 khak sanglamba adu hojikti pung 6 hena changle James Culling and Sons Grill JKS amasung GR Infra Project Limited Gurgaon hariba company ani asina hokhiba October thadagi National Highway 102 Imphal More lambi wangjingdagi hauraga bongyang Saivom Technopol Khongkhang fawba highway asida 2 lane onthoknabagi damak lupa crore chamriga yankhaitre longir project oiriba asida hauzik bulldozer JCB kya ama sijinaduna Saibomdagi Khongkhang marak asida chingkaktuna lambi pakthoknaba thabak chathari hauzik lambi asida suriba thabak sing asina chingthaktagi dozer singna nungleba kya interaktuna lambi da thachinduna thambana Imphal amadi More chatliba passenger amadi gari driver kya da awaba oire hana More amadi Imphal chatpada pung 3 khara hena changlambadu hauzikti pung 5 6 hena changle Hauzik mafam 6 suriba thabak asina gari lanthoknaba matam ngaibada pung amarom hena changli lambi sengdokpa loi drifauba ngairaba matungda gari sing lanthokli masida athuba ana ayek purakpada asi ana thoklabadi kanana daita pugadawri haibagi achauba wahang ama miyamna hangnari Manipur gi mapal lamdadi highway singda thabak subada numidangi matamda light sizinaduna thabak suri aduga Manipur gina ayuk nungthilda suba asida karamba makhalgi niyam oibano haibasu miyamna khalli Lupa crore kaya senthang thadariba lambi asida karigidamak numidangi matamda thabak sudribanu haibasi security gi point of view da khudong sade haibasu miyamgi punsi karishu oina lawdabagi mawongda tawribra James Forest Department Manipur amasung Botanical Survey of India na thizilaga pong ngakpigani phongkhiba lairikta Manipur da tangna phangba orchid makhal manga mutkhiba yana laire hairi Department Manipur amasung Botanical Survey of India na handakta state asida fangliba orchid singi maramda thizilaga phongkhiba lairikta mutkhiba yabagi akiba lairaba orchid makhal manga gi maming palli Botanical Survey of India gi scientist ani Asiho Asos Mau amasung Chaya Diorina thizilaga iba checklist of orchid of Manipur a pictorial handbook ta orchid sing adu mutkhiba yabagi fibam da leire amasung orchid makhal kharadi wild da thibada awawa oire hari
Forest and Environment Minister T. H. Syam Kumarna mamang thagi kunmathoida Kaibul Lamjauda Sangai Festival hangdokpagi thoramda release tawkhiba lamai chaniga marifu tara taret lairik asida state asida fangba orchid Cymbidium dendrobium paphiopedilum pleon venda red data da chalaba mutkhiba yabagi akiba leire amasung orchid kharadi wall da thibada wari hari state asida fangba orchid sing mutkhiba yabagi akiba lakliba asi jum cultivation natraga shifting cultivation u hena yanba loinana umangdagi orchid sing lokthok laga yonba asidagi ohelakpani haina lairik asida palli Suba tandrab amadi hotnaba leptrabadi sarkar gi thabak tawdrabasu nungai ni hingba ngamle haina MIS dry fish ki proprietor Maisnam Ibomsa Singhana phongdorakli chana na bangari puthokliba MIS dry fish ki Nambol Bazar da laiba M Ibomsa gi ngasi akhana na unaba amada miyoi kungi mathakta thabak suriba mafam asida ngari kharung lising nipan gi mathakta ngari namli Bangladesh Gujarat Vijayawada Lucknow yauna tongan mafam dagi purakpa nga makhal sing ngari Nambani Kaksing Taubal Yairipok yauna Imphal gi mafam singda thadokli Suba tandraba aina pamba sinphamda mai ningthena onsilabade sel laina tanba yai adugi sumathakta sarkar gi thabak ngakta ngaibagi matam oidre subagi hainabi thamduna senthok lambi semna na hotna rasi haiki sinangari nambagi simpham aina hainajarba simpham ji tawbasina adagi mi kun mari manga amsoina thabak piba ngamaga adugi isai susu atum laik laisu tamba mama tawbusu ai ngami aduna aina hainajaba simpham je side sum ai paisa talaga angang sing amusung mi employee khara adum thabak piba ngami aduna government gi thabak ngakta natraga su sina Lilong Esibu Saukhatpa Kendra ma ohenabagi pandamda Lilong Development Forum LDF haina mingthonba organization ama ngasi Lilong Bazar da safongkhre forum asigi office Lilong Khunodani Lilong gi praja na forum asibu sogatpinaba forum gi maikaidagi haijarakli forum asigi publicity secretary Raja Thongkhong mayum na hai Lilong Kendra asi subdivision on khiba kuire adubu laifam thokpa hospital Kaithel Mahiloisang na chingba leite Lambi thongi phibam phattabana khwaidagi hena khudong chadaba haibadu oiri Lilong Kendra asi ising isaw matamda tangkhai hena thumba ikang matamdana lairaba prajana ising leiduna thakpa asigumba phibam asta Lilong Kendra bu chakhotnanabagi pandamda LDF saphonglakpani phibam phatraba famsingje media gi team puraga LDF ki team singa chatminaba adu chatminarakanda media di ihanba aduga masi tangkak naina chathajagani nongmada loiroi mafam chana maduda media na su akhoi mateng pangbigani haina thajaba lei karigma media gi khudong chadaba leiraga su LDF ki team na chatlaga akhoi ningthijana pau semakanda akhoi newspaper sing electronic print media da pithoyaga akhoi focus tawgani masimasu akhoi gi phirep oina akhoi media da thamjari aduga Forum gi President MD Naim Khana Forum asna paikhalakadaba thabak thorum singi matangda palladuna hai Forum asna Lilong Kendra gi ising ichaw amadi thodok kayana maram oiduna sothana lehoraba mafam singda chatuna maikai adomda lebe mioi singi awa anagi pausel lengak tamna puduna mateng pangani haiki Education gi lamda sothriba singa sisu ikoina matokramna hingat pe yagadage haibadasu marone ahamadi khoi Lilong Kendra Leriba School sing sumiyang thamjagani loinana water supply gi matang asi aseng be mipung khudima aseng be sing pithakadamne haba India go mangi pandam gi makha da thawang mayam sangsinari bne du boi khoi Lilong Kendra sida hauji sing phangdaba jaga leri te water phangdaba jaga leri samna hada ato khongdagi na Lilong torel machine dai torel hambi machine dagi na ubak thong phawda water supply gi pipeline leitri sing phangba ya bagi lambi leitri adu hauji asigu mafam mayam leri duga water supply run tawdi tawraga matam sai sing pidaba aduga ikhoi hygienic oil sing pidaba problem mayam leri la praja singna bhen dagi sing leri economically sothra praja sing ni sing lei fem leri maram sina ikhoi policy secretary na haibi khibduta aina supplement tawning busi amon nga sigi sarkar sina Lilong Kendra leriba sing phangdriba sing phangan bio aduga prepaid oidriba pham singda prepaid han bio mai sing prepaid oraga di khana sang na thira niam sung angang sing damang lala sutam the problem mayam solve to yagani All Manipuri DPC completed candidates sub police constable male listing ani tarahumdoina DPC ki fall haidok tabagi mayokta ngasi ahing nongyai degi Manipur pumbada pung nipunipan gi total shutdown gi khongjang sangsin lagani haine association asigi president Ananda Kishore na thadorak pa chairwala mana khanghalakli
Sahi asigi October anida Manipur ki Chief Minister N Biren na athoiba mithunglen oiduna launch tawkhiba lamjingba Times of Manipur Tom TV na safong khiba tha anigi manungda Tata Sky da sandoktuna ihan hanbo oina Manipur gi miyam khakta natana malem gi lebak nifu humdoida lamdam asigi I pau sandoktuna khanganba ngamliba asigi matangda lamdam asida leiriba mahiroi lup kaya na wafam kaya phongdok narakli. From the bottom of my heart and from the on behalf of my entire team, Manipuri Students Federation, we hope the Times of Manipur will continue its legacy and Almighty should bless the entire team of Times of Manipur a very successful journey in the near future. We, the student communities, appreciate the Tom channel, which has been promoting in 43 countries across the globe of our Manipur, which promote and show the socio-economic cultures and every part of the hidden things of Manipur across the globe and in the globalized world. So we, Kangli Park Student Associations, appreciate the Tom channels and we encourage the Tom channels to promote in the near futures and help to develop and give the hidden things of Manipur across the world. Thank you very much. Times of Manipur gi site ko ina thagat ningai aduki mati gam thagale ngam khailai tina thagat ningai oi aduga matung tarak pada su khoi Times of Manipur na 43 country da khoi gi ilamdam gi phajarab mapaw asi matam punamakta hena aphaba maikai da porak pung ambo iseno haiba wafam asi thamjaraga student union of Kangli Park suk ki maikai da gi su khoi na matung tarak pada su Times of Manipur bu adum tung koina hingmina na pagi damta khoi student organization dagi maikai dagi haijir ngasi Manipur da thoiba issue sing thodok wathok sing tongan ba country sing dagi mieng changa agani aduga Manipur da kari maram gi damakta sigumba issue sing leiribano haibase atopa country sing gi mieng changla kanda Manipur se sungsoi soidana koina taliba da pandam sing ase phangbang amagani haibase Times of Manipur gi maikai da thajaba thamjaba ga loinana Times of Manipur na torok thabak thorom khodimakta tekta kaidana matam sang na miyam gi seba tawbang ambiu haidona ems ki maikai dagi thamjari pau gi marak thana break amatang lawjari Tom TV, the first private satellite TV channel of Manipur, now available at Tata Sky on channel number 1973. Break matungda pau makhata na pizari state level Miss Manipur committee gi meeting makhada Miss Manipur organization na sinduna December 18 da Palace compound da leiba Chandrakriti auditorium da pangthokadaba Miss Manipur khanbagi sangdamnabada yawning ba chanura singi ahanba audition ngasi North Awasi da leiba classic hotel da pangthokre audition adu da punna chanura kunithoi na serve yaki thauram adu ga mari leinana state level Miss Manipur committee members su oiriba All Manipur United Club organization amako ki president PH Devan na hai khunai amagi phajaba haibasi lamdam asigi nupi oibisingi manung mapan phajabagi makhayam na poli Miss Manipur sangdamnaba asina maithongi phajaba khakta natana wakhalon gi oiba phajabadasu akhanaba miyeng thamli अखोइना अखोइगी इसागी फजबसे सी खक्ता नतना अखोइगी इरमदम जिबुचु फजबगी थाकुदा मालेंगी थाखिदा पुखतब यादे हैबसे फजब नखोइगी थुदगी चलनदोइने अदुगी नमतनी अखोइना ngasi मिस मणिपुर तौरिसे आइगी इसा आइगी फजबा हाइबा पोचे आइगी इसागी आइगी इरमदमगी पुनाइसिगी फजब पोट पुदिमक्से नोइदा लोइमक यावहलगादा मालेम की कंपटीशन एरेना चंगप यानबी रूल्स मैं अपन जेरीबाम मैरापाइबीन सिंधुना ngasi जेरीबामगी बाबूपारादा लैबा लुप असिगी कम्प्लेक्स दा जेरीबाम डिस्ट्रिक्ट खुद डेगी थौरम पांगथोखरे जेरीबाम दा लैबा तोंगान सिविल सोसाइटी ऑर्गेनाइजेशन सिंगी लुचिंगबा सिंह शरुक यादोना पांगथोखिबा थौरम अदुदा प्रेसिडेंट मेंबर ओइखिबा सिंगना जेरीबाम जीआईपी राजा सिंगना मतम कयागी ममांगदा जेरीबामबु डिस्ट्रिक्ट ओहलनबा होटनरखिबा अदु ngasidi फंगले अदुबु डिस्ट्रिक्ट अमा ओइबगी लैफम थोकपा मसाक मथुम सिंग सुना लैत्रि ऑफिसर कया अमा अतोपा डिस्ट्रिक्ट फमदुना थबक तौरी हाइबा वाफम सिंग फोंदोकनखि
District Sales Association Ziribam Sinduna, Ziribam Babuparada Labor Smart Society Office da Ahan State Level Opal States Tournament Listing Nitaranipan Hogdokre, Tauram Aduda Saruk Yakiba Ziribam Olympic Association President M. Brazaganta Nesias Masana Asi, Pangal Toktuna Sanaba Masana Ama Oidrabasu, Wakal Yamna Kanba, Masana Amani, Masana Asitarai Lauba Jumde, Masana Asina, Mui Bekunai de Yamna Marilay Naba, Tungmang Yengduna, Porum Yatba, Masana Amani Haiki. Mui Bigi Hak Kanabagi Malem Oina Lautok Warol. Pibagi Humdrarak Shuba Kumon Mitna Lakpada, India Loilam Lengaki, Miot Minagi Saiteng, Pangminariba, Iresa Pumnamaki Mapamda Korkumna, Yawalgi Ikai Kumnaba, Pirakpaga Loinana, Iresa Singna, Teneriba Awa Saitengda, Tamoy Singna Saruk, Yari Haina Korkongi Media Coordinator, Laibak Ngakpana Sahi, Tauduna Tador Pacherol Amana Hirakli, Seroloduna Makata Ribadi, Loilem Lengaki, Tagi Nantoktuna, Maromdom Lepsanaba. Lanteng Nariba Malemgi Miam Amadi Mui Bigi Hakan Naba Check Sangsen Liba Iho Singbo Korkom na Sagatli Miot Minaiki Saiteng Pangminariba Miam Namagna Chapmanaba Kongpam de Lepinaduna Punna Lanteng Minerasi Haina Substerul Aduna Makatarakli. Art and Culture Minister L. Zende Kumara Taramathoirak Suba Manipur State Film Award Ngasi Manipur State Film Development Society gi holda pangthokiba thauram da khusin nakre Manipur State Film Development Society na sinduna pangthokiba thauram aduda sahi asigi oina saknairaba miyam na lamza tomba haina sakhang nariba actor Kangabam Tomba da MSFDS Lifetime Achievement Award Kusin Naki Award Asida Sel in a Lupa Lak Ama Certificate Sol Amadi Score Yauri Tauram Aduda Wanganudana Minister L. Zende Kumarna Manipur Film Policy Semba Loire Policy Ama Later Banina Film Gilam the Kongdari Basing the Yapo Taurankaya Paikat Pangam Lagani Haiki. I shadow Sulay, Mayam the Lay, Shanukle, Manikal, every artist. Every director, every producer, every critic, every jury member, every artist, please come out with your own visions. Visions in the line top it over. Visions in Pajal to me. Let's do something. Can you cut it up? Say then, case with Obama, it's not a problem. At least we tried, and we like to be the pioneers. Aku yang betul honor mina, cila mina lah hai betul man bosot orang se. Aduh aku na, lagi makhluk vision do, aini pami betul isya kanta, pam maga tu mina lagi tu aku mina tahu pi yang ngang ni na hai betul agak ni. Aku dah aram betul agak ni. Please come out. Aduh mapal tu piro, aku dah tak piro. Aku yang aku jen mina se tu ga. Karai buat no, oh bapa mama, lagi yang si mina honor mina se tu ga. Manipur ki, aku ki film ki jaga tahu, wah libat jaga si, mama wah libat mama sih masih. Mom to ina na tagal kan gam mo ang damase me kada mo hana bata maya na ating pambiu su ya biu tu Sahi asigi oina inakta leiringai na Best Feature Film takre film asima ki producer L Anil Kumar na Best Feature Film Producer Takibata natna film asida saktam langliba RK Kaiku amadi Soma Laisram na Best Actor amadi Best Actress taki Theater of the Art na non-feature film Isingi Machuna Best Non-Feature Film on Social Issues and Sport Taki Thauram Aduki Sharuk Ama Oina Sahi Asigi Oina Award Panglaba Film gi Lamda Khongdari ba Mioi Kungama Panda Award Chingkhusinaki Best Supporting Actress ki Haribu Konga si Hizam Bala Devi da Kushin Nazabani for her outstanding performance in portraying an arrogant, obstinate character who sets a new meaning of understanding of love and life. Kunshi amasun nunshiba anigi wahan topu inong hanna bukhana riba yam na mga kallabi amadi haibe indabi adu character amakak mahakna yam Human Resource Educational Foundation Palace Compound Sinduna Pangthokiba Ahanba State Level Mathematics and Science Competition Listing ne Tara Nipan gi prize sen thokpagi thoram ngasi Palace Compound da leiba Pinnacle Coaching Center da pangthokre thoram adu da chief guest oikiba Manipur University ki Physics Department gi Professor C.S.I. Dorendra Jitna Angang oiringai class yam dringai matamda takpi naba oza yam na lei adubu class yam khalaklaba matamda di takpi naba masing yam lakte mahiroi singna isana padanu hona zaba khangla taba matamda school gi oza da hangbagi hainabi thamsi tuition tawraga pirakpa question answer
Sinpha puraga parikhyada mak wangna phanglakpadi yai adubu isagi wakhal losingdi wagani haiki. Class 1 matamda yarakte pigi ngedadi tambina na oza yamami class 1 khala kandadi tambina lette ko aduna tuition se kharama khai tawba kharama khai yumda isana pazaraga madiro honaba adagi isana yumda pazaraga honaba da khangataba matamda school ki class ta takpi ri go za da oza simadi ai karino haiba khangre amtang takpi wadna hangba madugi hainami si leto ko madu tarakanda nasagi subject si mayak sena khangba mamya adu natadna nasai tuition na tawa ozana question answer piba ade simpha puraga parkhada hangaga khummaga 90% ade 100 ka phangaga asyam khange ga ni khanba si lan gani Nupi angang da sathaba miyot minay nomonom gi hengan ali haba Women Action for Development Wat ke Secretary Sobita Mangsattabam na phongdokre United Tribal Development Project ki makhada Wat na sinduna mitara darukni of activism against gender based violence ka mari lena na nomagi oiba consultation cum sharing program ama ngasi Manipur Press Club ta pangthokre thorum adu da wangang laduna Sobita na makhata na hai lamdam asida nupi angang gi mayok ta sathaba miyot minay gi thodok masing yam labasu January be miyo Sing Pabgi Sangdi, namely Police Department investigation team Mapung Pana, Laitabana Matam Chana crime sing while Sataba Ngamdana, Lady Beni Haiki. The first stage is a big poster like a mother of head to opposite. See, I'm saying there, between the Taeva, Lady Babitin and Sinclair to Hibi and Eva. Asumba the Salo, Case report. Kesa pesane asin namo justice to tuna phamana ko bana minasi Jarai Kudol Indus Biba Health Sciences Private Limited na sahi asigi Asian Inspiration Award listing ni taranipan phanglakraba Oliver Moirang Thembu Manipur Press Club ta harau tayam okre chahi asigi November 19 dagi kuntra phauba Sri Lanka da pangthokhiba anirak suba Southeast Asian Youth Summit ta Bharat ki mahut sinduna saruk yakhiba Khurai Saros Laikai dagi Oliver Moirang Them da award adu sinarakhibani Oliver Moirang Them na phongdokhibada Jarai Kudol na puthokpa lamdam asigi lengyan phi Lebak Kayana Pamnari, Jarai Kudol Gimaike de Gisu, Hosik Lengan P. Yauna, Natki Uber Pizol Sing, Mapan Lebakta, Tadok Pahore, Haiki. Hanugida young entrepreneur Pipire, to the second time which the Moina, Apena forms your final link Tazuba, Totana, Moinoina, directly Moinoina, invitation lecture. Invitation Laga Handaki, Tarikulipan, the Putra luxury, she can't do Moina Hanagi and Pidayam Prezi, having a Mota Pigilang and PJ. Jarai Kudol gilang an PJ logena amukan na lengan PJ phanayam amuk supply to jari adagi aina chance amutang phangye na khalaga akhoi inaki oiba kedobugi akoina coach su dai luduno inaki oiba mapalamda mantri mayam yauri mani youth minister country moi country ni pangi youth minister moi ahum yawi adu ate official high official mayam yawi adu kari gi damukta aina akhoi inaki lei na kedobugi damukta migi coach dai to dun haraga isagi oiba kudai selui adagi lengan piyalui adu loi matung da jo aina mokoi youth minister Malaysia gi youth minister da aina khudol tam jana me koi Manipur gi firal adagi lengan pi koi gi salai gi thangan maina tawre adu mai tawra kan da moina hana si agi se phajai ai jo nominate to da Asian Inspiration Award se kun whole country nipan ga observer moi country khara ga Asia gi oina moi contract da bijai Zonal Educational Officer ZEO Jiribam Office ta laktaba maramna Ozasing November thagi tolo fangdana leiri haina All Manipur Elementary School Teachers Association Jiribam branch na thokpa chairol amana phongdorakli mamang thagi tang kunmari the Education S Department na thokiba order amagi matung ina Kamjong District ki ZEO in charge oina thopuriba Sanasam Mangibu Jiribam District ki ZEO oina transfer tawkhrabasu ngasi fawada DDO oiriba ZEO Jiribam na office ta leitaba maramna mari leinaba bill singi signature sign tawdabana maram oiraga bill sing matam chana kaithokpa yadabana oja sing tolop phangdana leiribani maram aduna athuba matamda mari leinaba loisangna mityeng sangbiu pawgi marak thana break amatanga lawjari
matungda taram okchari amadi pau makhata na pizari. Raija manga ke exit poll gi matung ina Madhya Pradesh, Chhattisgarh amadi Rajasthan da BJP gi oina harau ningai oikhidre. Madhya Pradesh amadi Chhattisgarh da party asigi mai pakpagi asa khara uri amarom dana Congress ki oina Rajasthan da majority oina mai pakpagi thajaba lei adubu Mizoram dadi mai thinangai ni hairi. Poll exit ki matung ina K Chandrasekhar Rao Telangana gi seat adum pai khini haina thajanari. Madhya Pradesh tadi BJP amasu Congress party changmanana chatkani karigumba poll exit ki result aduna achumba oirabadi Chhattisgarh dastu BJP gi di wakhal nungai ningai oide hairi. Amarom dana Mizoram gi opposition party oiriba Mizo National Front bu sanglaba chahi taragi matungda amuk hanna power pairagani haina thajanari. Nakal amarom dana BJP ne Mizoram da hanaki mikhal gi result asida ahan bu oina mai pak paga loinana Congress ki laingak lehendanaba asa tauri loinana raija manga gi vote masing thiba lakliba lebak popo nimitagi hauragani hairi. Bulanda Saharda Numit Karanigi Mamang the Tokiba mob violence da Sikiba Inspector Subodh Kumar Singhagi Mihata Cheneba Army Soldier Jitendra Malik Ngarang Kashmirgi Kunitoi Suba Rashtriya Rifles Army na Fakre Hairi Sairak Asida Uttar Pradesh Lengakna Bulanda Sahargi SSP Krishna Bahadur Singha Amadi policeman Ani Amana Hana transfer Thakravani Panbaya Badi Paraba Fauzi Adu San Hatpagi Wahau the Tokiba mob violence Tokpagi Matam Aduda Krishna Bahadur Bulandarda Nimitara Mangani Oina Suti da Laikravani Adumoinamak Police na Mahakpo mob violence Tokpagi video da Yauba Technikibani Hairi Ngasi nungtil pause singi maro eba kari pau yauri bagi haibadu amuktang punna khangminasi. Pause logi maramda krado oreba sukhanglabadi crime hantanbada mateng oigani ingosa. Olo masana nungthina khanglaba matamda sanabi matik magun hekalakkani aistili. Ngasi ahing nongyai pung nipuni palgi toten shutdown kauri. Komlagi pothok hena puthoknaba seminar pangthokre. Kanglei paki maira sarkarna yamna kanthadabagi moongda loktak pata sakhiba water helum hut manga amuksu sidokre. Lupa crore sami yankhai thaduduna Imphal More lambi semna maram oiraga Imphal dagi More chatpada pung taruk chang. Nupi angang sathaba crime masing hengalatli Sofita. Jiribangi oja sing November thagi talap phangduna leire. Awardee Oliver Harau Tam okre. Repairing toba tha humda ngai lambi kairakpadi miyam nangatpa oinare. Pandam Andro Hainobok Primary School Sangakre, Lam Kuding the Education Yaudabadi, Mai Pakte, Sham Kumar. Minister Jayanta Kumana, Manipur State Film Award, Yantoke. Nupigi Mayok Tasataba, Crime Matanga, Nomu Oiva, Consultation Cum Sharing Program, Pangtoke. New Karagi Dimana, Lepak Miang Wahanba, Kokusi, Idea Money. Sustainable Orange Production Seminar, Pangtoke. Kangla Pao. Polo Sanaro Singna, Toibaki Wakal, Hado Oshi, Low Nitina, Kangnavaponashi, Dilip. Parking the Gilakpa, Sent from Lupaku, Taret, Dishing Kulumdoi, Lana Sinakiva Late, Inderji. Idea Karakangam Lavadi, Crime Tupukisang, Yam Hantarakani, Ingosa. Paul Kom Elisa Kudimaku, Ikai Kumula. Aroibada, Maroiba Pau Amukhana. Hidak oina sizinaba yaba kanaraba panbi sing loktuna semitlon phagananaba hotnamineda si haina Health Minister Alexander Kumarna phongdokre. Imphal More lambi paring sembana maram oiraga Imphal dagi More chatpada suknatagi pung 3 khak sanglamba adu hojikti pung 6 hena changle. Amadi Manipur tangna phangba orchid makhal manga mutkiba yana leire. Ngasigidi Manipuri pau matang sa loisinjare midyang tabiri po punamapo amukha na khurumjari.